Alhamdulillah wa kafa wa salamun ala ibadilladina istafa amma ba'd. A'udhu billahi minash shaitanir rajim. Bismillahirrahmanir rahim. Ya ayyuhalladhina amanu alaykum anfusakum la yadurrukum man dhalla idha ihtadaytum. Sadaqallahul azim. Ahanbada Allah tabaraka ta'ala ngasi ko Jumaagidamagta nganna bayan ng nangaygidamagta masung Allah masung Rasul yokam tahuban ng nangaygidamagta sunnat sonban ng nangaygidamagta lagi wa pum na magpupugul to biboy sano ngasi yasi mera mohtaram Ramazan al-Mubarak ki mamangi tha di trampan ni subah di Saban al-Muazzam ki trampan ni subano minni ikoi dana ikoi ke mangda matik mabul leiraba Ramazan al-Mubarak ki tha lag lagani Allah tabaraka taala na madugi tha adu ko ikoi punamapu punchi thambiraga matik mabul leiraba Ramazan al-Mubarak ki roza adu hen mangam bagi panggal so ikoi pudimak Allah tabaraka taala na pinagbuhisan amasung Ramazan al-Mubarak yawagtringai ki mamangda Ramazan al-Mubarak ki mapung phaba tayyari haibadi afaba thabak singda mangjin thalinba amasung khattaba singbu thadokpa asigum laba Allah tabaraka taala pamba amal sing thabak sing asigi zariya degi Ramazan Mubarak ki mapung phaba tayyari to bangam bagi panggal doi khudi Allah tabaraka taala na bi boitan mere mohtaram ikoina hanasu tanram lagani hasbat ringai ki mamangda ikoina mari mata singa sendoknaba chamthoknaba dugumna Allah tabaraka taala gi hak namaz kaza leramba zakat kaza leramba roza kaza leramba ata to tho matungda hasbat pa dugumna Ramazan al-Mubarak ge uktinga gi mamangdasu aikoi gi punsida hak leiba phudimak ikoi masen gi boisanu itilinaw gi boisanu isilinaw nataba gi boisanu leikai gi boisanu puna makasi ada to ngai ko khal ta hugudabani karigumba Ramazan al-Mubarak asi yorotringa gi mamangda aikoina Ramazan al-Mubarak ki mapung phaba tayyari habadi aikoida leramba haksing amasung aigi tofam thokpa tayyari habadi afaba thabak sing adu tawrahurage Ramazan al-Mubarak asi lakpa matamda haina karigumba aigi wakhalda lehodaba taraba amasung masigi wakhal ase ingonda chendaba taragadi Ramazan al-Mubarak lakpa matamdasu aigi punsida awonba laoi Allah tabaraka taala na Ramazan ki tha aikoida pibiri basi karigida maktano haiba kanda aikoida tongan ba training makhalama train makhalama Allah tabaraka taala na aikoida banda sing na tawhalli bani madugi training du di karino haiba kanda gunah sing bu thadokpa amasung afaba thabak sing tawning bagi apamba amasung afaba thabak sing taw bagi training makhalama Allah tabaraka taala na Ramazan Mubarak sida ikoi khudimak tambi bani sige achuba parmandi kaino haiba kanda yego miyoi khudimak hana yuthak boy bataragasu natra namaz salamda boy bataragasu machin makha thiram boy bataragasu fattabadagi fattaba thabak ama achoba guna kaya langjarama misak amoy bataragasu Ramazan Mubarak yorokpa matamdadi thado amma punna karigumba mahak afaba thabak tawdaba taragasu ahobagi numit khara do adu khaktang oiba taragasu afaba thabak tawnabasi koina uba phangani masi karigi khudam no haiba kanda habadi Ramazan al-Mubarak si yorokpa matamda miyoiba khudimak ki thamoida afaba tawningbagi ithillama Allah tabaraka taala gi maikeidigi miyoiba jati khudimak ta Allah tabaraka taala na fawalli habado masina khudamni nisa chaba mi oiba taragasu tarawih gi namaz ai songi haina khallaga tarawih gi namaz songa thokani khaidigi hena fattaba hana fajr gi namaz solamda midu fajr gi matamda hawalaga as-salatu khairum minan nawm tumbadagi namaz ne hena fai haina maikai mari maktagi sigi khonjel si pisik laba kanda so hawat da leira mamisaktu Ramazan al-Mubarak yorokpa matamda di sehri gi matamda hawat taba yade haina khallaga hana sugaw galam da misakto mayum di ko ina khaidagi hana hugot pa misak amasu irak pasu yawi imong gi miyo sing hawdok pa yawi haidi haning iti
Ramazan Mubarak si lakpa matamda aykhoy gi thamoyda top topa Allah tabarak taala gi maikay digi akhannaba ithillam Allah tabarak taala na fawalli masigi matam masida aykhoyna afaba thabok sing tawhorage amasung Allah gi maikay dagi aykhoyda piratiba pawdel khudimak se masigi thas di koina mapung phana pangthok horage haina Ramazanul Mubarak si yoroktingai gi mamang dagi hona kari gum bai koina masigi niyat si tawtil hoba taragadi inshallah taala Ramazan Mubarak adi yorok matamda aykhoy mapung phaba Allah tabarak taala na pam mong adu di ibadat to bangam mani amasung gunah sing dagi aykhoy lapuk aga hingbangam gani Hoziki matam asida aykhoy musalman samaja sida khwaidagi hena yamna darkar oiba posak haiba taragadi mere motaram aykhoy musalman isini naw khuding magse guna dagi hingba mayamna darkar oi afaba ibadat tawbadasu aykhoy amana amadagi mangjin thanangai gi amana amadagi henangai gi honagadamni loina na aykhoyda khwaidagi hena maru oi posak se guna thadok pasini गुना से मेरे मोहतरम अखोई ज्ञान ताबता करम करम गुना ने अखोई लंगजरीबा अखोई तौरीबा गुना से करम करम गुना नो है बस अखोई ज्ञान ताब यामना दरकार ओई बुद्ध की मतम सिद मा असाब मिन मुसीबतिन फैबा कसबत ऐदीकुम मेरे मोहतरम ngasi अखोई मुसलमान सिंह ngasi अखोई चाउ थरकपगे चौ मरम से हानसो कया रे अखोई तारबदने अखोई गुना ना मरम ओइरगनी ngasi अखोई की थवाई की ममल से करी सुनाई तरबा हुई मने हेना अखोई की थवाई असिदगी हेना ममल लेहली इसे कदाई दगिनो हाय मतमदा ngasi अखोई मुसलमान समाज से चाउथर ए मुसलमान सिंह से गुनाह की पाकता गुनाह दी इनाक रे हाबगे अचोक खुदम मने हुई मगी ममल ngasi लई हुई महत्व मतमदा तक सन्ना महत्व मतमददी ngasi केस के आमा पाने अमसुंग मदुगी लमन खुमने अदुगी चैरा के आमा पिए बा अदुबु इंसान मियोय बामा थमोइद कलिमा यावरिबा मियोइबा महत्व मतमददी मदुगी करिंत ममल लेते मागी दमक्ता कनागोम अमा वाबीनब चेंबीनब लेत्रबा अदुगुम मतम मम योसिन ए मोइदुले नकल अमरोमदा इंसान मियोइबगी थागसी इंसान की हक्चांग पुनमक सिदिंग हक्चांग थमरगा थमोइ इखोइगी हक्चांग सिदा यावरिबा थमोइ सिबो कयाम याम थाग वांगबगे हाय मतमदा इखोइना हाना बार बार तानरबदुनि खानाय काबा दुनिया मसा पुनमक से संसार मसा पुनमक से आसमान मरोन तरेत जमीन मरोन तरेत अमसुंग सिगी इखोई की दुनिया सिदा लैरिबा दुनिया मसा पुनमक से ले पोसक खुदिंग मक्तगी ख्वाइदिंग हेना फैयना हाइरिबा खानाय काबा इखोइना खन्नरिबा मुसलमान खत्तनतना दुनिया औरपदगी लौरबा काफिर नसु हिंदू नसु मुश्रिक नसु क्रिश्चियन नसु जीव नसु जाति खुदिंग मगना फै हाइना लौनरि मफम खानाय काबा से असिदगिदी इखोई मोमिन अमगी हक्सांग दे यावरिबा थमोय कलिमा यावरिबा थमोय से सिनि हेना फैयना अल्लाह की नबी सल्लल्लाहु अलैहि वसल्लम ने हाबिरमनी कनागु मिसक मना मोमिन अमगी थमोय सोखन बतारगदी मागी थवाई हत्प नते थवाई लोब नते हारिसे कनागु मोमिन अमगी थमोय सोखनबा थमोय चांगनबा वा हाइबसी अकनबो वाई सिन्नबसी सिगिसे खानाय काबा थुगाइबा मतमदा पुगदबो गुनादु अदोगी सुहेना चावनो गुना पुगनी सिने बारिसे अदु होजे कनागु मिसक अमा खानाय काबादी हक्तंग थमखरगा अखोइगी मस्जिद की गेट असिदा अखोइगी हाबिबा अखोइगी चेक असिगी मनुंग दे यावरिबा अखोइगी ताइ चेक अनि असि ताइदिन हानबा अखोइ लैंगोय खरा यावरसे असि कनागु बांगा अमा चैयम पाइगो सुमै थिंदतप मतमदने लेकाय सिगी अहन ओइसनु अंगांग ओइसनु अउबो मी खदिमक ना सावदा तैनगनी कदिनो नंगा तोइदो हाना तैनगनी करिगिदमक्ता माना तौरीब थबक से मस्जिद की पोनी मान थुगारी से कलिमिनो मान असि थुगारी से मा तौहि तौहैदि असि फत्तब थबकनेना खनबगिनि अदुगा नकल अमरोमदा असिगी चेक मचेक उफुल मचेक असि थुगाइबदगी असि लोथोकदगी असिगी गुनाह असिदगिदि असिगी थबक असिदगिदि हेना गुनाह चावी हारिबा अदुगुमलबा कनागुमा मोमिन अमदा बदनाम तौबा अचुमरान खंगदबिदा कनागुमा मोमिन अमगी तुंगदा मागी मिवांगांगबा si momin gi thamoi sokpa yaba amusu momin gi thamoi sokhanba adugumlaba khanai kaaba thugaiba masjid thugaiba de gaina chawba adugumlaba guna makhalamani adubu sigi thabak thoi guna ne khannadi hoji ikoi gi mahasara ikoi gi society ase khwaidi gi hena yamna manghal lakliba phattaba guna singi manung dagi karam ba guna no haiba kanda yamna chatnari ba guna ase
amana amagi badnam tauba achumaran khangdabida pangang ngangba oidaba ngangba namthak tauba siron sikha tauba sigi guna mangasi aikoi maasara sida aikoi society sida yamna guna ne na khanna dabida ising ichaugumna ising khoi pajilapa guna samundra gi ithak lakpagumna ngasi sigi guna si musalman samaj yausel lagi aduna maram oiraga aikoi musalman masen nungsinaba ngamde yaksui yaktai aikoi masen unity oiba ngamde chaphalakpa ngamdre aikoi masen se amana ama hunan ngai honari ngai matamda atopa sing aikoi da chance lo ke bana an kre aduna maram oiraga ngasi di aikoi isagi ibadat isagi ithau mapu masakhang na ngai gi damak mapu ni abi na ngai gi damak tawgudaba isagi thabak thoram sing kauthoklaga dunia da tawai ko consider kre haini sede mero matram ngasi ikoi da wali ba potsi ikoi buna thadok duni ha budune ba ramazan gi achoba tayyari allah na khwai de na pamba hujiki matam sida allah na khwai de na pamba adugum le ramazan gi tayyari ha beta ragadi ngasi gi pham masidagi ai chiron thadok lage mi gi thamoi sokada ba thamoi nagada mamang doi beta raga su matung doi beta raga su ai nganga roi ge na khanba aina karigomba aigi wahaina aigi malna aigi thabak thoram sing mingoda kana piba ngamdaba taragasu ai mingoda awaba di piroge haina khallaga mibu chakhalloge mibu wahalloge haina khallaga ai nai to mai thoki banatragana kana piba ngamagana kana fangan daba taragana nungayo fangan ngamdaba taragana ai nai to mithan ka lai thoga ai isagi ba da ponsilen ki ba natabida ai isa sumangba atopa sumanghanba sigi thabak si tawba taragadi mera matram ai khoi punna dosa ka satna kiba yabage adugum laba to ba ki ba malagi ngasi ye moi ko musalman singda masjid ki awat pa lebra leite madrasa ki awat pa lebra leite din ki mehnat ki awat pa lebra leite musalman singda mal ki awat pa lebra leite kari gomba musalman sing ngasi hauti ki matam musalman chawkhat ba sumaina ngasi ki mamangda musalman apo amapu chawkhat kidri sahaba ki matam adam dagi lawaga sahaba ki matam phobada ngasi ikoi ni na khuliba ikoi de ngasi ikoi da leiba sena chana ba thakna ba leiba so mena makoi da ampu leikibana tim adubu khwaidigi hene amna matam khudima tension leiba depression da leiba matha saraga leiba matam si musalman amu hoina hojiki matam musalman sing si oi musalman sing haibagi wani building makha da leiba taraga so ngasi depression da leiba tension da leiba haidi matha saraga leiba kali orakada bono kali ta kodomo thamoi gi sukun thamoi potha ba habidu phangdeba sa cha ba taraga so nga cha ba taraga so nungayo phangde shanti phangde si puna magsi kadai dagi lakkono hai matam da ngasai gi ikoi guna sing hattaba sing mana adu hai ki ba aina si hai ki ba mana adu toramba aina si tau ki ba hadi yada ba thabak ngangta chiron gumba guna gi achum maran khangda bi da haina ki ba naina ki ba aseng ba to sini khangda bi da haina ki ba naina ki ba ngang tu oi bana maram moraga aingonda wafam duna thabak tuna shanti phangan ba ki mahutta ulta ai bu awa ba mo helle ikoi to ba thabak khuding ma ki effect amam malai madugi athar amang ba natragana kana ba amamam layib kana gummana afaba thabuk tawre akhirat ki matang dabu oisanu natra dunya ki matang dabu oisanu adoi bataragadi ma ki punsi da nungai ba Allah tabaw tan pangalakani adu kana gummana dunya ki bu oisanu natra kana akhirat ko mari le nabu oisanu Allah na yadaban Allah ga mari le nabu oisanu natra kana ai koi banda masen mari le nabu oisanu kari ko ba yada ba thabuk ma taw batara ba fatta ba thabuk ma taw batara ba maduna maram warega adu ki misaga do mage punsi do daita fangaloi santi fangaloi guna adu na ma paresan tawraga tension da awaba da adu matha sallaga dum lehan gane sigi pocheni ko na yam maru ena gyan ta ga ko sat ikoi na kalli ai guna mayam taw batara ga su ai adum nungai leirina ai pesa pairi ai gari tongi ai building makha da leira ai nungai ren kalle lekin adu da ikoi na gyan ta ga ko sakti kari nu hai ba kanda ai paisa ai building makha da lei batara ga su paisa matha tum batara ga su gari tum batara ga su ai tension na matam khudi makta lei ai tum ba yade ai gi no pi angang sai gi wata bi de ai gi sa sai na hai bi inde sugumba problem kaya mai khoi khudi mang mayong ngari ba si kadai de la kono hai ba kana ngasi ikoi langjari ko guna mayam sing si lak pani aduna haini mi sede mera modram ai khoi hौजिक रमजान की अचौब तैयारी है बतारगदी गुना दगी थदोक पसिन
ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯍꯧꯖꯤꯛ ꯗꯤꯟꯒꯤ ꯃꯆꯨ ꯆꯨꯔꯤꯕ꯭ꯔꯥ ꯆꯨꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯃꯤꯅꯠ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡ Allah masak khangibra Allah gi nabi maming masak maming khangibra namaz ki maru eba dua sing faribra atai atai loina thamraga ai je sima tamda ai icha nupi sina ai icha nupa sina ai gi damakta janaza gi sonbirang na bagi damakta dua faribra fadabra sura yasin tak toy bata ga so ai gi icha nupi sina ai gi damakta isale sawab to birang na bagi damakta masi Quran son ba hairibra haitabra si sing ti ngak tang loina ngak tang kharan luba agi ngak tang en thambaga kalima taret sipuba musalman amu oinanga gi damakta mapung pha musalman amu oinanga gi damakta madu yare sigi posak sing si yara bakanda ise mapung pha musalman amani haina haiba yagadoro bani haiba kalima amantu billahi wa malaikatihi wa kutubihi wa rusulihi wal yawmil akhir wal qadri khairi wa sharrihi min Allah ta'ala wal ba'thi ba'da al maut haram bas yarong mani ata khangamoi habide aina yari se ai se musalman ne hai se karama mo nei musalman ni hai bun hai se khangda ba na hi na ya masing ya min koi musalman da se me matar mai koi gyan ta ba madarkar oi hai bu dunia hojik koi musalman sing ji kali gumba koi na hojik gyan ta hoda ba tara ba guna se koi na hojik thodu hoda ba tara ga di ngasi ai gi jai su sing ai gi base ta lai ba koi gi naharon sing jawan sing mathang gi suron sing koi gi pai pu sing gi loisin gra matung da makoy gi zindagi sina tamam oi khre matungda aikoi gi chai su sing ai phau da bata ragadi ai gi chai su farak phau na dre ai phoba janaza gi namaz ki dua fadraga ai phoba namaz leba gi dua fadraba ai phoba attahiyatu sing son mangam draba ai phoba kalima mapung pha loi na fadraba ai se ai gi cha ka man phan mangam gani aikoi amuk tang khan thase aduna aikoi gi yum sing da aikoi din gi ma hol la khan gi ha bata raba aikoi gi yum sing sida afaba ma holama insan amoina mioi ba ki gunia ba insaniyat yaw ba adugum laba lamtat sajat nai ba adugum laba misak ama mai koi gi yumda le mi khoi oyan be ba taraga di Allah masak khangdana Allah gi paujen Quran ai karim masak khangdana masibu gyan ta dana sugoi oi thopanga moi nakala marom da dum phaina tat kile ngasi khoi musalman sing chau thrak pagi maram mera matra masik khaktan khoi guna thadok si yamna maroi guna thadok si ha bu dai hai da ni si di Ramazan ya coba tayari se guna thadok paduni Allah tabaraka ta'ala ko gudi makta amal tawang am bagi pangal pin buo sang wa akhir dawn alhamdulillah